Imes PAODAM miyeng tabiri basingbu ahanba maktada binitana taram noksabagaloyana kurumjari. Hauzik PAODAM asigi maroya pau thamjari. State asida Prime Minister ki khongsat ka mari leyana security ki akanba section thorang hena kansilan kre. World Golkuma Day 2025 ki thoram pangthokre. Saturation campaign ki makhada financial literacy camp pangthokre. Loyana India ga Iran ga lau samda lebak anina mateng pinanaba sahi tongnakre. Mapungoy Paulo Birase Prime Minister ki Manipur khongsat ka mari lena state asida security ki akanba section thorang hena kansin kre. India ki Prime Minister Narendra Modi thase ki tara humdoida pung kharagi oiba khongsatta Imphal ki Kangla amadi Churachandpur ki Peace Ground da wangang gadori mahaki khongsa asigi damak lengakna akanba mawongda thorang kaya lokhatli. Thorang asigi sarama oina Imphal ki Kangla manungda miyam tinpham sengot sagatpagi thabak ayamba loisilakre. Kangla manungda sengot sagaliba amadi security phibam 3 Spear Corps Commander Lieutenant General Abhijit Pendarkar Assam Rifles ki IG Major General Rabarup Singh yauna makok thongba security ki official sing na ngasi yengsin ki bagloyena Kangla ge koibada akan bangak senbagi thabak ngasi dagi amukka kanchin ba hokre lamdamasta hokiba chahili singani kulumdo gi me ahum dagi horakhiba irang asi loichen bina ba lamdamasi gi miyamna Prime Minister Manipur da lakna ba lauduna lakhibani. Department of History Standard College Kongbamadi Department of History Manipur College Kaksing Anina Puna Kusanana Changing Cultural Trends in Manipur a Historical Perspective Haiba Hiramda Numinini Chathagadaba National Seminar Ama Standard College ki Fitness Center da Hogdokre Tharamaduda Manipur College Kaksing Principal Dr. Okram Rudra Babu Singhana Chief Guest Standard College ki Principal Professor M. Suresh Singhana President Amadi College asigi former Principal Dr. L. Basanti Devi na guest o honor oina saruk yaki Tharanga mari layana wangang loi singna haikibada Aikogi society asida ngalingai matamdagi chatnaduna lakliba singasi haugalakliba mirol singda khanganabagi tangai fadaba lei Manipur ki culture da top rich heritage kaya yauri haibada haiman bathok loi Tharamasina Manipur ki culture da haukibaga hauzika tana thanaba yadraba culture gi oiba machak kaya khanganba ngamlagani phongdoknaki ngasi ahanba technical session da Khongnang Thaba University ki Vice Chancellor Professor N. Joy Kumar Singhana share loduna tongan ba resource person kayana wangangki Department of Botany IQAC Polestar College Yanglam Amadi College Development Council Manipur University na puna kusamana sinduna interdisciplinary aspects of life sciences research haiba hiramda nominini chatharakpa national seminar loisenbagi thoram pangthokre Polestar College Yanglam wabagai da pangthokiba tharamadda Manipur College Kasingi hanagi principal Professor Yumnam Suniti Balana Sigges Polestar College ke principal Dr. E Gopal Singhana president IQAC coordinator Polestar College Dr. Songtham Memtombi Devi Amadi HSOD Statistics Department and President Polestar College Teachers Association Maibam Ramcharan Singhana guest honor sing on saruk yaki seminar sida mapandagi yauna expert kya na technical session kya sathaki tharongi manung chana saruk yaki ba paper reader sing da certificate yan thokki National Health Mission amasung National Program for Control of Blindness ki makhada National Program for Control of Blindness and Visual Impairment NPCB N6 Thobal amasung Fatherland Patriots Memorial Club Khongjom anina sinduna World Glaucoma Day 2025 ki palan thoranga si Thobal District ki Khongjom Kaithel da leiba Community Hall da pangthokre Uniting for a Glaucoma Free World haiba pandam da pangthokiba thoramaduda Deputy Commissioner Thobal Hana Kamai IS na thebe mitunglen si Medical Officer Thobal Dr. Waino Kulna Thoramapu aduga District Hospital Thobal ki Medical Superintendent Dr. W. Ruhini Kumar amasung NPCB N6 Thobal ki District Nodal Officer Dr. Birbala Okramna akhanaba mitunglen sing oina saruk yaki Tharongi charoma oina District Hospital Thobal ki Eye Specialist Dr. Birbala Okram
कramna luchingduna nupa nupi angang kaya mit check tawduna mathau taba hidak langthak singsu lemna yenthoki tharam adugi athoiba mitunglen oikiba DC Thobal hana kamaina miyam da apel tawduna hai aikoi miyoi bagi haksang da yamna maroi ba organ singi manungda mit haibasi so amani mit udrabadi punuma aremba tagadoribani aduna aikoi khudimangna mit putaru tanana section thamnaba honaba mathau tai haiki DC na makhatana hai ngasigi tharamasi aikoina hospital da duma pangthokpa yabani aduma pu lab namadi hospital chatuna na layeng thokpa ngamdraba sing adugi yenglaga tharamasi khongjom kaithalas da pangthokpani miyamna su tharamasi kudong chaba se lobiyu ngasigi tharamasi khaktana tana lengak na angida mapaikalak pa tai thoram sing da su miyamna saruk ya senduna kanaba kaya sing adu phangona ba lahona ba hona biyu haiki frida noi frida yeng han base aikoi gi praja miyam gi su khudong chabani adu asise not only today ngasi khaktang na te la ka da matam da su asiguma program tawba matam da awareness mayam da reach out to biyo haibido haijarga listening jarage thank you so much. All India Deep Arts and Culture Society AID ACS amasung MNS Skills India Foundation punna sinduna hokiba August kuntra amasung kuntra mathoida Punjab ta pangthokiba 12th edition of National Pigeon Mr Deep India 2025 ki title phanglakraba Mr Berilo Lanabu Impal International Airport miyam daramna okre North East gi ihan hanbo oina Mr Deep India ki title loba ngamlakraba Mr Berilo Lana Senapati District ki Khamson Village tagi Mr LR Makki gi machanupani mahakna handak Punjab ta August kuntra amasung kuntra mathoida pangthokiba National Pigeon aduda North East ta ihan hanba title asi lobang amboirak pada miyamna harau nungai ba phongdokna khibagaloyana asamba khudol sing tamduna Impal International Airport ta miyamna puning thogat ki tongan tongan ba India gi state sing dagi deep oiraba participant kana saruk yaduna pangthokiba National Pigeon aduda Mr Berilo Lanana Thoido hendona confidence culture and pride amasung personality na singba singda utuna Mr Deep India 2025 ki title asi lobang amlakhibani mahapu miyamna harau tayamna Impal International Airport to okpa duga marilena Mr Berilo Lana gi apokpa apokpi amasung mayambana Mr Berilo Lana India gi oina pangthokiba Mr Deep India 2025 to part tarakiba si yamna nungai fawi mama mapa amasung imung manungna masagi tele lejaba losinduna thambiganu phongdoki taramna okpaduga marilena sign language interpreter amasong all Manipur associations of deaf and mute ki maikaidagi M Berilo Lanana India pumbagina first taraktuna bingchat purakpa si yamna chauthokchai miyamna support tobibagi damak thagatpa phongdoki ya hoi ma chatna bagi plan de tawri aduga confirm ang titadri confirm tara matungta muka update pijarake Department of Finance Services Government of India ki miyang makhada SBI Lilong Branch Thobal District Manipur SLBC Manipur amadi LDM Manipur Impal West and Thobal ga punna khusanaduna panchayat level da tha ahum subna chathagada ba saturation campaign on financial inclusion schemes ki makhada financial literacy camp pangthokre Lilong Ima Market pangthokiba tharamadu da Guwahati CGM SBI LSO NE Circle gi Prabhas Bose RBI Imphal gi GM OIC and Sridhar Silong gi DCM BNO SBI gi Administrative Officer Samir Kajha Manipur SLBC gi convener oina thaupuba tana Imphal West Region gi AGM SBI oina su thaupuriba Khumukjam Okendro Lilong Gram Panchayat ki Jila Parishad Hasina Begum Lilong Municipal Council Councillor Ward Number 1 gi Imran Khan amadi Lilong Bazaar Development Club ki Secretary Muhammad Amubana athoiba mitunglen sing oina saruya ki Taranga Marilena SBI Guwahati LSO NE Circle gi CGM Prabhas Bose na haikibada saturation camasi September kuntra phauba tha ahum subna pangthokani Manipur da lariba State Bank lising amaga sohum lomda campaign asi pangthokna chada humdra mangadi mai pana pangthokpa ngamle campaign asi da Jan Dhan account paiba miyoi singi oina isa isa yumda banki mihu singlatuna re KYC toba yagani Government of India gi makhada nupi oibe singi yauna piriba tongan tongan ba scheme singi sanpham phangnana ba miyamna bank account hangna ba su phongdoki
20 रुपीज 20 रुपए और 436 रुपीज में अवेलेबल है। पीएम सुरक्षा बीमा योजना और जीवन ज्योति बीमा योजना, उसमें 2 लाख रुपए का कवरेज है आपका। कि अभी भी हमारे जैसे देश में जहाँ की बहुत सारा पॉपुलेशन जो अभी भी काफी वल्नरेबल है। Social Workers Congress SWC Khongmangi Nongna Saba second floor building ngasi Thongju Assembly Constituency MLA Thongam Bishojina Sangaduna Miyamda Kusina Krei Organizing Committee Social Workers Congress Khongman Sinduna Pangthokiba Taramaduda Thongju Assembly Constituency MLA Thongam Bishojit Khongman Gram Panchayat ke ex-Pradhan Morangthem Ongbi Nungshire Amadi Soil Conservation Retail Officer Thokpam Birendra Thoiba Mitung Lansing Oina Saruk Yakiba Galoyana MLA Thongam Bishojina Sigres ki Warol Piraduna Hai Lamdam ama sakhonaba honabada aigi haiba wakhalon adu thadok thabak tawrabadi lamdam adu chokapa soidina oigani aigi magi aikhoi gi haiba pikpa wakhalon adu seliba makhai lamdam adu kaidonungda chokhatpa lamda ama oiba ngamloi miyoi bai khoina hingnana bagi dama phaba chinja kaya chaduna lakli adumoinama ngasidi mahosagi khal noma nomai kaitharakpana makhal makha kaya gi laina tina laliba singa thoknaba honabada hakchang sajal tawba tangai phade loyana Laikai amada club ama laibana laikai adugi chakot thorangi thabak kaya tawduna laikai adubu hena sakot thorangda khumang chauchinaba honaduna lakli amadi kendra ma chakot hanba habisi kendra aduda lairiba mafam khudimak chakotpa mathau tai mafam khara chakotpana kendra adu chakhole haiba yaroi maram aduna thongju kendra bu chakhotnaba honabada rajniti gi khenaba thamdana thabak thorong kaya paikhatuna lakli makha nasu apaba thabak kaya paikhatnaba honari masida miyam nasu angamba mateng pangbiyu haiba wafam phongdokhi ipunje competitive dakopa takari komonde yemurasu thongju pakwa nei tunde yemurasu use komonde yemurasu torban ke lekai de yemurasu sana da pot adu komonde nei re mafam ani da lei dawu saari da lei pot pun making se loisallaba matungda awama oina koi tawsi adu handaki leiba nongju thalor matungda koi October November dagi hai koman student club da lei mama da lei sika social worker Congress ki mamangda maninda leiba club sika asti ani Chahi khudingi pangthotuna lakpa langban tha haisoi tambagi tharam asiga marilena ngasi Thobal district ki manung chana leiba Wangjing Lamding Higher Secondary School da hangba relief camp ta leiriba more amadi Churachandpur dagi lanjel lakhiba internally displaced person IDP singna sinduna Committee on Protection of Meitei Victims Moregi miyang makhada pangthokre tharamadu Wangjing Kodom Popis Post Complex Relief Camp ta changja phamlaudun leiriba IDP singsu langban haisoi tambagi tharamadu da latuna saruk yakhibagloyena Wangjing Turel da kumduna layoi kraba tongan tongan ba sagai gi chada nauda sandok piramba ibudo ibendo ipai pusing imalebak manipur gi dama thawaina pontha pi kraba thoba thobi sing amadi more gi dama choba thodang lobiramba lairamlen da tin crossing adugi thawai sing aduna taibang sembi ba mapu magi manakta ingna singna leina ba ngamjaba hairang lerang kharadang kachaduna ikai kumna ba utpagaloyena langban tha haisoi tambagi thoramadu pangthokhi Sahi khudingi pangthotuna lakpa langban chara tambagi thoram irang dalai khidraba athoba thobi singi imung manung yauna miyoi satruk mukna saruk yaduna Sri Sri Govindaji da tarpan katpagi thorong asi pangthokre tarpan katpagi thorong melena Sri Sri Burma Sabhagi Publicity Secretary Kakjing Tabam Bogendrona Langban thagi punima matung tara taruni panba numittagi horaga thasi phawbagi manung asida Sri Sri Govindaji Temple Board na sahi kudingi sinduna tarpan kapagi thoramasi pangthokna lakli layoi kraba ahlaman sing amadi lisingani kulumdoigi thodokta lebaki dama thawaina pontha pi kraba miyoi singi imung manung yauna lekhidraba singyam phamda ikai khumnaba utuna hairuk haira khara Sri Sri Govindaji da katpani haiki Hana Martyr Sri Kachaba Shida Mapun Hana Hokre Hagi Hagi Kantoge Hadana Toriba Shugumna Okena Tashi Nimit Amawa Sha Hagi Tarpolo Nimitashu Okay Amud Martyr Skidam Takena Kachatar Kachagan Mangal Foundation Hairo Thobal District Sinduna Mari Shuba Maipakpi Memorial Trophy 2026 Football Tournament Mathang Zahigi April Thada
पांथोकलगनी ऑर्गेनाइजिंग कमिटी की चेरोल अमना हाई सरुक यानिंगबसिंग एप्लीकेशन फॉर्म लौब यारगनी हाना लाखपदा खुदोंग चाबा पिगनी मोबाइल नंबर 7005353900 अमसुंग 97746503330 दा पाउ फाउनदुना अकुप्पा मरोल खंगबा यागनी हाइरी कुकी तारिबा सिंह पातकना पॉपी प्लांटेशन तौबना मरम ओइरगा ngasi इम्फाल ईस्ट की शांति खोंगबाल अमदि साबुंग खोक कुनौदा इचाउ थोक्तुना युम कया थुमजिन लखिबनी हाइना सोशल वर्कर अचोइबम देबेना फोंदरकली ngarang numitang शांति खोंगबाल अमदि साबुंग खोक कुनौ याकोइबदा लैरिबा सिंगी सरु सिंगना ताकिबा नोंगना मरम ओइरगा लेकाय अनि असिगी युम कया इसिंग थुमकिबा दु येंसिंगकिबदा महकना वाफम असि फोंदोकिबनी लमलाई केंद्रदा इंडियन नेशनल कांग्रेस की मिरेप ओइबा सोशल वर्कर अचोइबम देबेना हाई इसिंग असि ngasi ayu anganbada khangौदना थुमजिलखिबनी मसिगी हौरकपा मसि मरोइना कुकीना नमना तारिबा कोइबदा लैरिबा सिंगसिंगदा पॉपी कया पातकना थारकपा उमंग कया मखोइना कौथोर खुसेंगी इजाउ थोरकपनी उवागी मरा सिंग अदुना इसिंग सुपसिंगदबा दु उवा हौदबना तंपाता सेंथरतुना खुसेंगी इजाउ असि थोरकपनी हारिबा मफम सिंग असि हंदक थोलिबेरा ngasa चाउना चैथेंग फंखिबा मफम सिंगनी मसिना मरा मोइरगा युम सिंग अस लैबा ngamdabadagi tongan tonganba safagada mfamda lainarubani adubo handak khitang safare haiduna amuk mayumda lainaraklaba tungda amuk khusengri chauna awaba mayoknabani maramaduna masida mailainaba dishina singbana athubada miyang sangbiu singmai singda paksana makhatana popi thaba sida lenga asna mapung phana miyang changdabasu angakpa poi phangdoki कुलजन चेनदना या अवाब फिबम लई मधुदा सिदा लोजरीबा आइगे प्रजान लोजरीबा गानु खंगदे येन खंगदे ऑलरेडी हजिक सिरे अयाम्बा मैक्सिमम सिरे गानु चामगा यांखै उफु लोइबा कान गानु चामगा कुंदी ऑलरेडी सिरेगा हजिक सिदसी ता लैजे मफम सिदा इम्फाल ईस्ट की लमलाई केंद्र की मनुंग चने लैरिबा यांगंग पोपी शांति खोंगबाल साबुंग खो खुनौना सिंग मफम कयादा इसाउ थोतुना खुंजा सिंग अवाब मायोकनरे मफम असंगरांग अहिंग नोंग खरा तारबसु नोंग अदुना मफम अदुगी लेबाक लेखोम थोकपा ngamkhidrabasु singnungda akanba nong taba maram na ngasi nongalakpa matung ayupung taru aduai dagi hauduna khanghaudana lokhong amadi tural gi imai wangkhalakna tural maya dalaiba yum ngagi pham लोकफाम सिंह इसिंग थुमजिलखिबलोना येन nganu लोइजदुना इमुंग पुजरिबा मियोय क्यादा चाउना अवाबा मायोकना हले मरुइना साबुंखो खुनौ शांति खोंगबालना चिंगमाम फम क्यादा लैजरिबा प्रजा कया माना खंगना चानाबा फम क्यादा पोचै होंदोनदुना मतम खरगी ओइना लेयनाबा चटनाबा होख्रे हौजिक फाबोय यदि यांग पोपी पुलिस की टीम अमा लाक्तुना येंगसिलंबा नतना मरिलेनाबा गवर्नमेंट की मियोय अमता लाक्तुना येंगसिनबा लैत्रि मफम अदुदा लैरंबा खुंजासिंगना फोंदोरकपदा ngasiगी ising ichaw se mahusana oirakpa ising ichaw nate masi khuseng ising ichawni maruina hojik maike somda lairiba chingsang sing maruina kuki singna khundari mampham sing ase paktaknana kani thabagi uwa yanthatpadagi maru koktuna marubumi amagum oirakpadagi nong hek tabaga ising phajinaba laitabadagi ngasigi ising ichaw si thokpani haiki All Manipur Video Employees Welfare Association Manipur State Home Department Tanduna Lakpa Demand Ahum VDF Singh Appointment Police Act 1861 Section 18 की Provision Manung Chanba VDF Singh Thabak Regularization Tauba Madi VDF Singh Tauriba Thabak Ahen Baloriba Thaudang Singh Asigi Matung Ina Piriba Salary Pay Revise Tauba Asna Singba Demand Singh Asi Pauba Marilina Singh Thabak Oina Ontorak Taba Tarabadi Makata Ba Khongjang Kaya Sangsina Ba Sem Sabaloire Khongjang Sangsen Bada Thorak Pa Papatagi Tekchak Pomba Marilina Singh Pugadabani Haina All Manipur Video Employees Welfare Association President Sagol Sam Sanjitna Pongdokre Ngasi Manipur Press Club ki Thangjing Hall da Pangthoki Ba Paugi Pamada Wapamasi Pongdaladuna Sanjitna Hai Manipur da Lairiba Vidya Persons Lising Taraga Yankhay Asida Piriba Thagi Salary na imong manunggi awat apa kaya mengkhatpa ngamlaktabadagi imong mahilangba kaya yawnare adumainama VDF singa taliba demand singi matangda May 15 da Home Department ge high level gi miyoi singa phaminaduna wari chanakiba du da VDF singna taliba demand sing atuba matamda thabak oina onthoklagani haibagi thajaba ma pirakhibadagi ngasi phauba VDF personnel singna taliba demand sing adu thabak don thorakpa ngaiduna leikhi
ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯨꯂꯥꯏ 30ꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯃꯤꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯃꯤꯇꯤ ꯌꯥꯎꯅ ꯚꯤꯗꯤꯑꯦꯐ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯊꯧꯕꯥꯜꯗ ꯐꯝꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯚꯤꯗꯤꯑꯦꯐꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯑꯗꯨꯃꯛꯄꯨ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯌꯥꯎꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯀꯣꯟꯐꯔꯦꯟꯁ ꯍꯣꯜꯗ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯚꯤꯗꯤꯑꯦꯐꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯂꯣꯏꯅꯅ ꯚꯤꯗꯤꯑꯦꯐꯁꯤꯡꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯊꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯅ ꯊꯥ ꯑꯅꯤ ꯊꯥꯈꯤꯕꯗꯨ ꯍꯦꯟꯗꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯀꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯑꯃꯠꯇ ꯆꯪꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯊꯥ ꯃꯔꯤ ꯆꯨꯞꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯌꯥꯅꯆꯦ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯂꯧꯎ ꯁꯤꯡꯎ ꯃꯤꯅꯤꯁꯇꯔ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯍꯥꯛꯀ ꯐꯝꯃꯥꯟꯅꯕ ꯑꯦꯕꯤ ꯗꯤꯛꯇꯔꯒ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯆꯧꯍꯥꯟꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯂꯛꯂꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯑꯅꯧꯕ ꯄꯣꯠ ꯄꯨꯊꯣꯛꯄꯒꯤ ꯏꯁꯤꯡꯒꯤ ꯑꯃꯗꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯣꯏꯔꯤ ꯂꯦꯟ ꯍꯣꯜꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯗ꯭ꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯗꯣꯡ ꯂꯩꯅꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯐꯖꯅ ꯄꯥꯏꯈꯠꯂꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯒꯤ ꯑꯣꯏꯅ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯋꯥꯐꯝ ꯈꯟꯅꯈꯤ ꯑꯏꯪ ꯑꯁꯥꯒꯤ ꯑꯍꯣꯡꯕ ꯂꯥꯛꯂꯕꯁꯨ ꯄꯣꯠꯊꯣꯛ ꯐꯖꯅ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯃꯔꯨ ꯁꯦꯝꯒꯠꯅꯕꯁꯨ ꯈꯟꯅꯈꯤ ꯍꯥꯏꯈꯤ एंटी करप्शन की मायोक्ता चथरक्लिबा इहौदा हिंसा थोलक्तुना मिसेमिना यावरकपदगी नेपाल के प्राइम मिनिस्टर केपी शर्मा ओली ngasi फम थादोखरे माना फम थादोलिबा असि वाथो अदुगी वरसिन पुरकपा ngamnabani masina राजनीति योइबा वरसिन पुरकपदसु mateng oigani हिंसा की थोंगसिंग लोइसनबगी अमता ngaraba pambaidi wari sanabani haiba wafam नेपाल आर्मी अमसुंग अतै सिक्युरिटी की सिंगी चिप सिंगना फोंदोखि प्रोटेस्टर्स सिंगदसु हिंसा चथदनबा अपील सुतौखि नेपाल की हानगी प्राइम मिनिस्टर अमसुंग नेपाली कांग्रेस लुसिंगबा शेर बहादुर द्युबा अमसुंग महाकि लोइनबी अर्जु राणा द्युबा मखोई युमदा अटैक चथखि हाइरि अर्जु राणा द्युबा हौजे हौजे नेपाल की फॉरेन मिनिस्टर ओइरिबनी त्रिभुवन इंटरनेशनल एयरपोर्ट ता फ्लाइट पुनमक कैंसल तौखरे ललितपुर लेबा नेपाली कांग्रेस पार्टी सेंट्रल ऑफिस अदो प्रोटेस्टर्स सिंगना बै थादोखरबगी मतुंगदा ngasi anganbada पार्टी पुनमक योइबा मीटिंग अमा पीएम ना कौखि प्रोटेस्टर्स सिंगना बालकोट लेबा पीएम ओलीगी युमदसु मै थाकी नेपाल गवर्नमेंट सोशल मीडिया प्लेटफॉर्म सिंग बैन तौबगी ऑर्डर रिवोक तौरब मतुंगदा अनौब खोंजंग अमा अमुक लाखिबनी हाइरि बैन अमदि लेंगा की संजा तुमजागी मायोक्ता जेन जेटना लुचिंगदुना प्रोटेस्ट अतु चथरखिबनी मियोय तरा पंसिख्रे चामरी हेनबना सोख्रे हाइरि हौजरबदा मरोय पामकाना पिजरी स्टेट प्राइम मिनिस्टर की खोंसक कमरेना सिक्युरिटी के अकनबा सेक्शन थोरांग हेना कंसिलन क्रे वर्ल्ड ग्लोकोमा डे 2025 की थोरम पांगथोखरे सैचुरेशन कैंपेन की मखादा फाइनेंशियल लिटरेसी कैंप पांगथोखरे लोयना इंडिया का ईरान का लौ सिंगु की लमदा लेबाक अनिना मतेंग पिननबा सही तौनख्रे ngasi di paudam pijaba matang asolution jari miyek tapiri basingwa mukan na kromjari